ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯁꯅꯥꯒꯤ ꯐꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯪꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯪꯂꯩꯁꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕꯇ ꯅꯠꯇꯅ ꯃꯕꯨꯛ ꯐꯕ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯪꯂꯩꯁꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯌꯥꯝꯅ ꯉꯥꯛ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯂꯥꯏ ꯄꯥꯈꯪ ꯑꯃꯒ ꯀꯪꯂꯩꯁꯅꯥꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯆꯅꯨꯗꯨꯅ, "ꯄꯥꯃꯨꯕ, ꯏꯕꯥꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯂꯩꯔꯩꯄꯥꯛꯇꯒꯤ ꯇꯥꯟꯊꯣꯛꯂꯅꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯕꯨꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯈ꯭ꯔꯅꯤꯗꯣ꯫ ꯂꯥꯏꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯌꯥꯝ ꯅꯛꯅꯕ ꯃꯔꯤ ꯑꯃꯗꯤ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯃꯨꯕ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯃꯄꯣꯛꯁꯦ ꯇꯣꯛꯇꯨꯅ ꯅꯣꯏꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯖꯒꯅꯤ꯫ ꯊꯋꯥꯏ ꯑꯣꯏꯕꯤ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪ ꯑꯩꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃꯗꯤ ꯄꯥꯃꯨꯕ ꯅꯪꯁꯦ ꯏꯄꯨꯔꯣꯏꯕ ꯁꯛꯅ ꯇꯨꯃꯤꯟꯅ ꯑꯣꯏꯔꯁꯨ ꯍꯤꯡꯖꯒꯦꯀꯣ." ꯑꯁꯨꯝꯅ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯡꯁꯤꯅꯕꯅ ꯃꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯒ ꯂꯥꯏ ꯄꯥꯈꯪ ꯑꯗꯨꯅ ꯑꯔꯣꯟꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯩꯄꯥꯛꯇ ꯂꯥꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯂꯥꯏ ꯈꯔꯅ ꯀꯪꯂꯩꯁꯅꯥ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯐꯧ ꯍꯧꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤ ꯇꯥꯔꯛꯄꯗꯒꯤ ꯂꯩꯔꯩꯄꯥꯛꯇ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯂꯥꯏ ꯄꯥꯈꯪꯅ, "ꯊꯋꯥꯏ ꯑꯣꯏꯕꯤ, ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯏꯆꯥꯒ ꯅꯪꯒꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯂꯩꯔꯩꯄꯥꯛꯇ ꯅꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯥꯝꯕ ꯐꯠꯇꯕ ꯂꯥꯏꯌꯥꯝ ꯑꯃꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯤ꯫ ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯃꯥꯅꯆꯥ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯑꯩꯅ ꯅꯃꯥꯅꯆꯥꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯂꯣꯏꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯡꯂꯦꯟ ꯐꯥꯎꯕꯗꯤ ꯊꯣꯟꯕꯤꯔꯝꯈꯣ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯄꯥ ꯑꯩꯅ ꯅꯣꯡꯊꯥꯡ ꯍꯥꯏꯅ ꯊꯣꯜꯂꯝꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯣꯜꯂꯝꯂꯒ ꯂꯥꯏ ꯄꯥꯈꯪ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡ ꯑꯗꯨꯗꯤ ꯄꯥꯈꯪ ꯐꯥꯗꯨꯅ ꯑꯉꯛꯄ ꯐꯪꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯩꯄꯥꯛꯇꯤ ꯂꯥꯏ ꯐꯠꯇꯕ ꯍꯤꯡꯆꯥꯕꯁꯤꯡꯒ ꯄꯨꯟꯕꯗꯒꯤ ꯂꯥꯏ ꯑꯐꯕꯁꯤꯡꯗꯨ ꯃꯥꯏꯊꯤꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯪꯂꯩꯁꯅꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯧ ꯄꯥꯟꯕ ꯂꯣꯛꯅꯕ ꯊꯥ ꯃꯇꯝꯗ ꯂꯧꯄꯨꯁꯤꯡꯅ, "ꯏꯁ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯉꯁꯤ ꯌꯩꯒꯦ ꯍꯥꯏꯅ ꯉꯔꯥꯡꯗ ꯈꯥꯎꯔꯒ ꯊꯅꯝꯂꯕ ꯂꯧꯁꯤꯡꯗꯨ ꯂꯣꯏꯅ ꯌꯩꯊꯣꯛꯂꯝꯂꯤꯕꯁꯤꯕꯨ ꯁꯤꯗꯤ ꯀꯅꯥꯅꯅꯣ? ꯂꯧꯄꯨ ꯑꯃꯁꯨ ꯑꯩꯒꯤ ꯂꯧꯐꯝꯁꯨ ꯌꯩꯈ꯭ꯔꯦꯅꯦ꯫ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕ ꯂꯥꯏꯁꯤꯡꯗꯨꯕꯨ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯣ, ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯅꯤ?" ꯂꯧꯄꯨ ꯃꯌꯥꯝꯗꯨ ꯀꯣꯛꯄꯥꯏꯅꯗꯨꯅ ꯀꯞꯂꯤꯉꯩ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯅ, "ꯁꯅꯥꯒꯤ ꯐꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯍꯧꯔꯣ꯫ ꯅꯣꯏꯅ ꯅꯤꯡꯖꯔꯝꯕ ꯂꯥꯏ ꯑꯐꯕ ꯂꯥꯏ ꯅꯤꯡꯊꯧꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯐꯥ ꯄꯨꯟꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯂꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯅꯣꯏꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯁꯤꯖꯔꯦ." ꯂꯧꯄꯨ ꯑꯃꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯈꯣꯟꯗꯥ ꯅꯨꯡꯁꯤꯈꯤꯔꯦꯗ꯫ ꯍꯩ, ꯃꯥꯡꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯅꯆꯤꯟꯕꯥꯗꯣ ꯊꯥꯡꯒꯣꯟꯅ ꯂꯦꯜꯂꯒ ꯍꯧꯗꯣꯡꯗ ꯄꯤꯖꯒꯦ." "ꯀꯔꯤ ꯍꯥꯏꯕ? ꯂꯥꯏ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯎꯠ ꯑꯣꯜꯂꯣꯍꯦ ꯅꯪ." ꯂꯧꯄꯨ ꯑꯇꯩꯗꯨꯅ, ꯎꯠ ꯑꯣꯟꯈ꯭ꯔꯦ ꯈꯨꯔꯥꯗꯣ꯫ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯁꯤꯗꯤ?" ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯅ ꯑꯃꯨꯛ,
ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕꯤ 1,000 ꯊꯥꯔꯛꯀꯅꯤ ꯅꯣꯏ ꯃꯣꯏꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯁꯤꯔꯒ ꯅꯔꯥꯏꯕꯛꯅꯤꯀꯣ ꯑꯁꯣꯟꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯊꯋꯥꯏ ꯋꯥꯕ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯧꯅꯔꯝꯃꯤ ꯅꯣꯡꯉꯥꯟꯕꯒꯁꯨ ꯍꯤꯡꯆꯥꯕ 1,000 ꯁꯅꯥꯒꯤ ꯐꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥꯔꯛꯂꯝꯃꯤ ꯅꯣꯡꯊꯥꯡꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯤꯔꯣꯗꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯃꯗꯨ ꯂꯣꯏꯅ ꯍꯥꯏꯔꯣ ꯏꯃꯥ 이마기 농탕 이마는 응원 그리 하기 능보 마담도 파오바 nga이ba ngamjabro ima ngarang lai phatabana lauktharampado ima tauriba natra si phawba imana nasada chahi kul helaba phawba tumina sumlai silibu sibu karigino ngasidi imana aigi ipa kanano haidrabadi ai surungsidagi thokibadagi amuk han hanjil aroi khangwaima aina thokiba haibase phataba laigi natrasu hingsaba singi makuta adumak taduna thawai mangdorubani adum kanda ima nang aigi ipa kanano haibado hayauruko hayheideni imagi nongthang nangbo yari ima ai salani ngaikon he imagi nongthang nangbo si ima ngasidi isada wari singdo loina lirage laose asengmagi lini ko ima hoi lao ima lirage nongthangda mamana wari pumba liraba matungda nongthangna adudi ima aigi ipase lai oire adunara aina ngasi miyoiba magumda oijibase adoima ngasidagidi imaga igase surungsida lotuna leitrasu yare apan thoktuna moya tegumna leiba yarani madu yade ko laining thongna khangrabadi ima isa awapamda tagani napagane amuk hanu unaba phanglaroi ko adugi samathakta aikoi masena khangrabadi leibak asidi leiba yaroi haina tanthorakani aduna napa halakri phawudi adumak laikhisi imana haibu wasingdo hojikti karimta kanajre aikoi laisingdo lai phatabsingi makhada loina leikre ipasu laroi amukana laroi chahi kun hena laktrabu hojik lakhijo aduga aikoi masengidi karimta khalurano hingsabasingi minai loina oidorabani adu oirabasu thokpa yachi leibagi leiba tha taruk tanga leikhisiko tha taruk subagadi aina haiba loina yarni koi mana hoi tha taruk simadi leikhisiko sida asumna tha taruk sida somdadi hingchaba singna leibak asida tawningpata tawduna miyoiba singbu minai oiduna yam thina thina laknarami nongthangna ima tha taruk suri imagi nongthang ibani na mafam asidagi thoklaga karaida leirusi haibanone ima leibagidi surung asida dum leini ipana thambirama surungnina adoima aigi lebak asigi phajaba saktam sidi imit pena sinthungna saktuna yengjagi ima maduni ne imana pakhatlibase hojikti lebak ase lai phatabagi oikre hingchaba singya panchre ne adunane kona chalasida aigi imase amma natraga amma dum hairaga aise phajilaga thamdore ima nasa sale he imagi nongthang amta ngaiko as onthongna thuna mangkhida kamai tawni side nongthangna ngasidi nungairi chahi kayase sumaina ningtamna chenjongduna sanajaraktabani ko phajakreda aigi sanagi phaupanba lebak asidi aduga karigino masak thiba maya sawu miyoi kangbu mana solaba ahal kharada phuduna thabak soli biside amka phuine hira adu oiradi hingsab amana kaino jigido mira laira aigi mangda yamkana chelakhibudo hingsab amana amu kaide mino kaide laino nangna nganglidubo khanghaudana hingsab singdugi manakta nongthangna phatlauna chensilaklaga karigino noina halsingsida phuribadi ha I khangini kanano nangna ha aikhoigi lairo aikhoigi lai kaina aisibu lai oina ubra ha yam thuna ahalsini thadokho aina halakpada thadoklamdraba noi loire khango hingsaba singduna yam thumandro
Miku amada hekta mangkine. Hojik mana hairemlibudu asengbugi oirajatla. Hingsaba amana. Angang haibu wabu. Aikogi layamsingdugi masa masu oirangani. Aikoida laknaba laiba. He. Noi aikoida yenglaga leiramine. Lebakto sasat tawne. Hauhundawgi ngairabnine. Ngayhak leiraga nongthangna. Noi aina kari hairami. Ha. Hojik phawba ahalsingse thadoklamdene ha. Aigi lebak asida hingsaba noina kusira si tawduna. Noi oina lebakse tawhangi khangnidana. Hingsaba singduna. Masina karaida lithohobano. Karamba lainaw nona sibo. Nongthangna hingsaba ma khupangna thabada leinungna sangkhiduna makokta mak lehurami. Ahal singduna. Aikogi laya paba laklidana. Aikoi bukan binaba. Hingsaba amana. Kari haiba. Lainaw ama kaksi laklaga noina khurumdana kasu harauribnine. Hojik noigi namangda lainawse kamane tawgedo yengudo. Sigi lainaw sidi birani he. Ayo. Ahal singduna. Amadi kupakna thabada paikhrene. Karaida takrabasana. Amadi leinungda sangkre. Amadi kana sengkredana. Nongthangna ngasidagidi lebak asida hingsaba haiba fattaba amta leiba yaroi. Khangunoi. Hojikti nongthang ai laklabaniko. Ahal singduna. Adudi aikoigi lai nongthang oireneko. Ahalsa yum dahanduna pothazaruro. Hingsaba amana. Ai khakta oira male hinghorise. Khara thuna chelaga aikoigi hingsaba singda pause amta hana pirukige. Nongthangna. Thengli. Imagi manakta muhallage ngasigidi. Somdana. Isa nongthangdo hojik phawba halaktribasibu kari tawba yaurabasano. Aibu thoklaga thirubana phadoirane. Ima ai lai thijasu yarani. Isa handi haleidana. Lao hayeng khaidi nganna halauko. Adu isabu ngasi kari yenglaage karai da koirurage. Asengba sairdi hayeng amuk chatpa yaroi hairani. Aduna hairuge. Ima awang mai kai loina koiraga yengi. Adu ima sanagi phawdi hunba lingba hongda ngairi. Phare adugane hayeng aikoigi lebak asida sanagi phaw palaba matamda aikoigi lebakse kayam phajaga yengu. Hoima. Somdana chenkhibi hingsabaduna atai hingsaba mayamduda paw adu tamlami. Paw tamlubadagi hingsaba mayam aduna nongthangbu mafam khudingda koithi thiba haurakle. Lairepaktasu lai phataba singda paw piduna koithi thiba hauraklami. Imagi nongthang ngasidi isasi kuina tumida haugalone thenglene. Haugalkhramalene aduga karaida mu chaikraba. Soidana thoambani tawrise. Adudi isa nongthang halaktrine sida chain sang loisinbirage. Ayukke yengba nungsit marakta chen chongdana sanabagi khunungai sidi. Piklingaida sumaina sanaba phangawtramina hojikti ina sanarage. Hingsaba mana kaino jikido yam yangna ama sengkhibado asi soida oramani. Tano thachilo somda laima yangna senkre. Hingsaba taiduna koisilo hingna phase. Shidi yangmali he. Phaba ngamloi. Aikogi lai phataba koraga mai taraga phasi. Lai phatabana kadai. Hingsaba singduna thuihe nungsu lakpadi. Aise lainine noigumna hingsaba natine. Hingsaba aiko yaurambagi noina lan mai pak oirangani. Sanagi phawthokpa lebakse lawba phang oiranganida. Nongthangna ngayhakta sanajage tawbase masigi hingsaba singsina yedida. Pai masigi uzawsi phuklaga phadat kalaga hatke. Hingsaba singduna sire thawai hingnaba selohe. Masigi lai simadi adaiga manadine. Lai phatabana karamba lamhenba lainone aduga mataw karamna nanthoribano. Magi khongnang asi mahu kanba lai phawba siba ngambani. Lin olalaga chikhange magi uzaw asi lin olohe.
ꯅꯣꯡꯊꯥꯡꯅ ꯅꯣꯡꯊꯥꯡ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯦꯅꯦ ꯑꯗꯨꯗꯤ ꯂꯤꯟꯁꯦ ꯃꯥꯒꯤ ꯃꯉꯛꯁꯝꯁꯤꯗ ꯑꯣꯏꯅ ꯆꯤꯛꯍꯟꯒꯦ ꯑꯣꯏꯅ ꯍꯨꯟꯖꯤꯟꯒꯦꯕ ꯁꯤꯗ ꯍꯣꯏ ꯃꯥ ꯆꯤꯛꯑꯦ ꯑꯩꯒꯤ ꯁꯤꯔꯤꯗꯅ ꯍꯤꯡꯆꯥꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯀꯣꯡꯒꯣꯜ ꯇꯞꯇꯥꯏ ꯑꯣꯏꯔꯒ ꯁꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯊꯥꯡꯅ ꯍꯟꯗꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎꯖꯥꯎ ꯑꯃ ꯑꯣꯏꯅ ꯐꯨꯛꯂꯒꯦ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯨꯍꯦ ꯅꯣꯏꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯀꯟꯅ ꯆꯦꯟꯗꯣꯏꯅꯣꯗ ꯅꯣꯡꯊꯥꯡꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯎꯖꯥꯎꯗꯨꯅ ꯇꯥꯅ ꯇꯥꯅ ꯀꯟꯗꯨꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄꯗꯨ ꯃꯤꯌꯥꯝ ꯄꯨꯝꯕ ꯊꯣꯛꯇꯨꯅ ꯌꯦꯡꯅꯩ ꯂꯥꯏꯔꯩꯄꯥꯛꯇꯁꯨ ꯂꯥꯏ ꯐꯠꯇꯕ ꯂꯥꯏ ꯑꯐꯕꯁꯤꯡꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯩ ꯍꯤꯡꯆꯥꯕ ꯈꯔꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯃꯠꯇ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯤ ꯅꯣꯡꯊꯥꯡ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯒꯠꯄ ꯍꯧꯔꯛꯂꯝꯃꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯁꯣꯟꯕ ꯂꯥꯏꯁꯤꯡꯁꯦ ꯅꯣꯏ ꯈꯔꯅ ꯐꯨꯔꯒ ꯍꯪꯉꯨ ꯅꯣꯡꯊꯥꯡ ꯍꯥꯏꯔꯤꯕ ꯃꯤ ꯃꯥꯟꯕ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯅꯍꯥ ꯌꯥꯝ ꯀꯟꯕ ꯌꯥꯝ ꯌꯥꯡꯕꯁꯦ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯣꯠꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯂꯥꯏꯅꯥꯎꯁꯤꯡꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏ ꯑꯐꯕꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯒꯨꯝꯗꯅ ꯅꯣꯡꯊꯥꯡ ꯍꯥꯏꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯔꯤꯒꯤ ꯄꯥꯡꯂꯤꯕꯅꯣꯅꯦ ꯂꯥꯏ ꯑꯇꯩꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯦ ꯐꯔꯕꯅꯤ ꯏꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯒꯤ ꯃꯄꯥꯗꯨꯅ ꯅꯣꯡꯊꯥꯡ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯕꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯅꯣꯡꯊꯥꯡꯁꯤꯕꯨ ꯑꯩꯒꯤ ꯑꯔꯣꯟꯕ ꯏꯆꯥꯅꯨꯄꯥꯗ ꯑꯣꯏꯔꯖꯥꯠꯂꯅꯦ ꯂꯥꯏ ꯑꯃꯅ ꯇꯥꯍꯧꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯔꯣꯟꯕ ꯏꯆꯥ ꯍꯥꯏꯕ ꯑꯇꯩꯗꯨꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯔꯣꯟꯕ ꯏꯆꯥ ꯍꯥꯏꯕ ꯂꯥꯏ ꯅꯤꯡꯊꯧꯅ ꯀꯅꯥꯒꯤ ꯑꯔꯣꯟꯕ ꯏꯆꯥ ꯂꯥꯏ ꯑꯇꯩꯗꯨꯅ ꯏꯅꯤꯡꯊꯧ ꯃꯥꯅ ꯍꯧꯖꯤꯛꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯆꯥ ꯅꯣꯡꯊꯥꯡ ꯍꯥꯏꯅ ꯑꯩ ꯏꯅꯥꯃꯛꯅ ꯇꯥꯍꯧꯔꯤꯕꯅꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨꯅꯦ ꯅꯣꯡꯊꯥꯡꯒꯤ ꯃꯄꯥꯅ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯖꯈ꯭ꯔꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯉꯥꯛꯂꯤꯉꯩꯗ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯆꯅꯨ ꯀꯧꯕꯤ ꯑꯃꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯣꯡꯊꯥꯡ ꯀꯧꯕ ꯑꯃ ꯊꯝꯖꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡꯊꯥꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯔꯤꯕ ꯅꯣꯡꯊꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯔ ꯍꯥꯏꯅ ꯁꯨꯝ ꯈꯟꯖꯔꯝꯕꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏ ꯑꯇꯩꯗꯨꯅ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤꯖꯥꯠꯅꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤꯡꯗꯣ ꯑꯗꯨ ꯂꯧꯗꯤ ꯌꯥꯗꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅꯒ ꯂꯧꯔꯝꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯂꯥꯏ ꯅꯤꯡꯊꯧꯗꯨꯅ ꯅꯣꯏꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯍꯦ ꯑꯩꯈꯣꯏꯁꯦ ꯀꯟꯕꯤꯅꯕ ꯂꯥꯏ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯃꯥ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯩꯔꯩꯄꯥꯛ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯍꯟꯕ ꯉꯝꯒꯗꯕ ꯅꯣꯡꯊꯥꯡ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤ ꯐꯠꯇ꯭ꯔꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯣꯏ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯂꯧꯅ ꯂꯩꯅꯕꯗꯤ ꯌꯥꯗꯦꯀꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯅ ꯅꯪꯕు ꯉꯥꯛꯄꯤꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯣꯡꯊꯥꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯅꯣꯡꯊꯥꯡꯒꯤ ꯃꯄꯥ ꯅꯪ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯅꯆꯥꯅꯨꯄꯥ ꯊꯤꯔꯨꯆꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯨꯆꯣ ꯆꯠꯂꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯅꯪꯒꯤ ꯅꯨꯄꯤꯕꯨꯁꯨ ꯎꯅꯔꯛꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯎꯅꯖꯔꯣ ꯇꯧꯕꯇꯕꯨ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯠꯀꯗꯕꯅꯤ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯂꯩꯔꯝꯗꯕꯒꯤ ꯑꯩꯈꯣꯏꯁꯦ ꯐꯨꯕꯗ ꯁꯤꯕꯅ ꯍꯥꯟꯅꯤꯀꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯂꯥꯏ ꯑꯇꯩꯗꯨꯅ ꯃꯥꯗꯤ ꯃꯗꯥꯎ ꯌꯥꯝ ꯌꯥꯏꯍꯦ ꯑꯩꯗꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯝꯒꯗꯕꯅꯤꯗ ꯑꯩꯁꯨ ꯂꯥꯏ ꯅꯤꯡꯊꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯅꯣꯏꯒ ꯃꯥꯒ ꯌꯥꯝꯅ ꯈꯦꯠꯅꯩꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯥꯟꯃꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯇꯣꯈꯥꯏꯕ ꯒꯨꯟ ꯆꯦꯟꯕ ꯂꯥꯏ ꯑꯣꯏꯕꯒꯤ ꯃꯆꯥꯗ ꯍꯦꯟꯅ ꯀꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯐꯪꯖꯕꯅꯤꯅꯦ ꯅꯣꯏꯒꯤ ꯑꯣꯏꯔꯕꯗꯤ ꯄꯣꯛꯄꯒ ꯁꯤꯕꯅ ꯍꯥꯟꯅꯤ ꯂꯥꯏ ꯑꯇꯩꯗꯨꯅ
ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯅ ꯅꯣꯏ ꯌꯥꯝꯅ ꯂꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ ꯃꯊꯥꯅꯒ ꯁꯥꯕꯒ ꯅꯣꯏꯗ ꯑꯃꯨꯛ ꯂꯣꯏ ꯇꯥꯏꯅꯔꯎꯔꯣ ꯐꯨꯊꯔꯎꯔꯣ ꯍꯥ ꯂꯥꯏ ꯅꯤꯡꯊꯧꯅ ꯅꯣꯏꯒꯤ ꯃꯇꯝ ꯂꯥꯛꯂꯅꯤꯗ ꯅꯣꯡꯊꯥꯡꯒꯤ ꯃꯄꯥꯗꯨ ꯎꯆꯦꯛ ꯑꯄꯤꯛꯄ ꯑꯃ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯊꯥꯡ ꯊꯅꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯆꯅꯨꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯏꯅ ꯂꯥꯛꯄꯗꯨꯗ ꯏꯉꯉꯛꯅ ꯍꯔꯥꯎꯅ ꯀꯞꯂꯝꯃꯤ ꯅꯣꯡꯊꯥꯡꯗꯤ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝ ꯃꯤꯀꯨꯞ ꯈꯔ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯊꯥꯡꯒꯤ ꯃꯄꯥꯗꯨ ꯂꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ ꯅꯣꯡꯊꯥꯡꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯏꯅ ꯀꯧꯊꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯏꯄꯥ ꯍꯣꯏꯅ ꯂꯩꯔꯩꯕꯥꯛꯇ ꯂꯦꯝꯍꯧꯕ ꯂꯥꯏ ꯐꯠꯇꯕ ꯈꯔꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯁꯤ ꯃꯨꯊꯠꯄ ꯉꯝꯂꯔꯣꯏ ꯏꯁꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯕ ꯅꯄꯥꯒꯤ ꯃꯌꯥꯏ ꯀꯜꯂꯕ ꯊꯥꯡ ꯑꯃ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯅꯤ ꯉꯁꯤ ꯊꯥꯡ ꯑꯗꯣ ꯏꯁꯥꯗ ꯁꯤꯟꯅꯔꯝꯂꯒꯦꯀꯣ ꯍꯣꯏ ꯄꯥꯕ ꯊꯥꯡ ꯑꯗꯨꯅ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯑꯗꯨꯗꯤ ꯏꯄꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯃꯃꯥ ꯋꯥꯔꯒꯅꯨ ꯅꯪ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯏꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯏꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯕ ꯐꯪꯂꯒꯗꯕꯅꯤꯀꯣ ꯍꯣꯏ ꯃꯄꯥ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯕꯤꯔꯛꯎꯀꯣ ꯅꯣꯡꯊꯥꯡꯅ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯄꯥ ꯆꯠꯂꯦꯀꯣ ꯃꯄꯥ ꯆꯠꯈꯤꯕꯒ ꯅꯣꯡꯊꯥꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯄꯨꯝꯕꯗ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯥꯔꯤꯕ ꯁꯅꯥꯒꯤ ꯐꯧꯁꯤꯡꯗꯨ ꯍꯦꯟꯅ ꯐꯅꯕ ꯁꯦꯝꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯁꯤꯡꯕꯨꯅ ꯃꯥꯅ ꯈꯠꯅꯕ ꯍꯧꯗꯨꯅ ꯃꯥꯂꯦꯝꯗ ꯀꯧꯊꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗꯒꯤ ꯃꯤꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯅꯣꯡꯊꯥꯡꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯅꯔꯝꯃꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯤꯡꯊꯧꯅ ꯏꯌꯥ ꯀꯩꯁꯨ ꯅꯠꯇꯕ ꯇꯩꯕꯪ ꯃꯤ ꯃꯣꯏꯅꯁꯨ ꯂꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯑꯩꯉꯣꯟꯗ ꯈꯠꯅꯕꯒꯁꯨ ꯍꯧꯖꯁꯥꯔꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯇꯩꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯋꯥꯔꯛꯎꯁꯨ ꯆꯠꯂꯨꯍꯦ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯂꯥꯛꯑꯣꯍꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯊꯔꯒ ꯂꯩꯔꯨꯁꯤ ꯃꯤꯌꯥꯝꯅ ꯂꯥꯏꯌꯥꯝ ꯐꯠꯇꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯠꯀꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯏꯅ ꯄꯥꯏꯊꯅꯔꯛꯂꯦꯗꯅ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯣꯏꯔꯣ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯅꯣꯡꯊꯥꯡ ꯂꯥꯛꯄꯁꯨ ꯎꯗꯦ ꯀꯔꯤꯒꯤ ꯆꯦꯟꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯆꯦꯜꯂꯔꯣꯏꯗꯕꯅꯤ ꯁꯤꯔꯁꯨ ꯂꯥꯟꯊꯦꯡꯅꯔꯒꯗꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯠꯇꯕ ꯂꯥꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯤꯡꯕꯗꯣ ꯇꯣꯛꯂꯗꯕꯅꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯔꯒ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯧꯖꯤꯛꯇꯤ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯔꯁꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯦ ꯂꯩꯕꯥꯛꯇ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯂꯥꯝꯃꯒ ꯍꯦꯛꯇ ꯌꯥꯜꯂꯁꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯅ ꯏꯁ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯍꯟꯗꯛꯇꯤ ꯀꯤꯕꯒ ꯈꯪꯗ꯭ꯔꯦꯅꯦ ꯐꯩ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯍꯥꯠꯂꯒꯦ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯀꯔꯤꯅꯣ ꯄꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯏꯁ ꯅꯨꯡꯖꯥꯎꯅꯤꯅꯦ ꯀꯔꯣꯝꯗꯒꯤ ꯎꯖꯥꯎꯁꯨ ꯌꯥꯎꯏꯅꯦꯍꯦ ꯅꯣꯡꯊꯥꯡꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯁꯤ ꯃꯤꯔꯥꯡ ꯀꯟꯊꯕꯒꯨꯝꯅ ꯀꯟꯊꯔꯒ ꯍꯥꯠꯂꯒꯦ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯂꯥꯛꯂꯤꯗꯅ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯂꯥꯏꯅꯣꯏ ꯀꯔꯣꯝꯗ ꯆꯦꯟꯒꯦ ꯌꯦꯡꯒꯦ ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯩꯈꯣꯏ ꯁꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯊꯛꯇꯅ ꯂꯥꯏ ꯑꯐꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯉꯩ ꯂꯥꯟꯗꯥꯔꯛꯂꯦ ꯂꯥꯏ ꯐꯠꯇꯕ ꯑꯇꯩꯗꯨꯅ ꯁꯣꯝꯗꯅ ꯅꯣꯡꯊꯥꯡꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯌꯥꯝꯁꯤꯒꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯣꯏꯁꯟꯗꯨꯅ ꯍꯥꯠꯇꯧꯔꯦ ꯂꯥꯏ ꯐꯠꯇꯕꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕ ꯑꯣꯏꯔꯦꯗꯅ ꯂꯥꯏ ꯑꯐꯕ ꯃꯌꯥꯝꯅ ꯂꯦꯝꯅꯝꯇ ꯊꯥꯒꯨꯝꯁꯤ ꯀꯣꯏꯁꯤꯜꯂꯨ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯁꯤ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏ ꯆꯦꯜꯂꯁꯤ ꯑꯇꯩꯗ ꯆꯦꯜꯂꯕꯁꯨ ꯅꯣꯡꯊꯥꯡꯒꯤ ꯃꯥꯏꯀꯩꯗꯗꯤ ꯆꯦꯟꯒꯨꯝꯁꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯈꯨꯍꯥꯠ ꯂꯍꯥꯠ ꯌꯥꯝꯅ ꯊꯤ ꯌꯥꯝ ꯐꯖꯗꯦ ꯂꯥꯏ ꯑꯐꯕꯒꯤ ꯅꯤꯡꯊꯧꯅ ꯅꯣꯡꯊꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯈꯨꯠꯇ ꯂꯥꯏꯒꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯗꯅ ꯂꯥꯏ ꯐꯠꯇꯕ ꯍꯥꯠꯂꯤꯕꯁꯦ ꯌꯦꯡꯕꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦꯅꯦ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯕꯅ ꯇꯨꯝꯅꯕ ꯁꯤꯔꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯤꯡꯅꯕ ꯆꯦꯜꯂꯨꯀꯣ ꯑꯁꯨꯝꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯅꯣꯡꯊꯥꯡꯅ
ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯍꯥꯟꯈꯤꯕꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯀꯥꯆꯤꯜ ꯀꯣꯌꯥ ꯃꯣꯡꯐꯝꯒꯨꯝꯕꯗ ꯂꯣꯠꯇꯨꯅ ꯊꯋꯥꯏ ꯀꯟꯖꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯗꯤ ꯍꯦꯛ ꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗ ꯇꯝꯅꯕ ꯀꯤꯍꯟꯕ ꯍꯦꯛ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯐꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏ ꯑꯐꯕꯒ ꯄꯨꯟꯗꯨꯅ ꯁꯅꯥꯒꯤ ꯐꯧ ꯊꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏ ꯅꯤꯡꯊꯧꯅ ꯅꯣꯡꯊꯥꯡꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯃꯃꯥꯒ ꯃꯄꯥ ꯂꯥꯏꯒ ꯄꯨꯟꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯁꯅꯥꯒꯤ ꯐꯧꯒꯤ ꯐꯖꯕꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫